so good. 사바 더우다. hey kayune adun chawda patarapi. Hello everyone, ngasidi spicy 2x spicy 2x spicy noodles charani aduga silere sinju kotna sanabagi lekhaman ikai kobi charani ngasidi hay nahi ikai thamni son tham kita mi mẹ nó bay nó thầm được không ai nó thầm mi đâu không giờ thì tụ spicy tụ ni tu bunda अब सब जरा के Bahan husike masih sa loy ngam berarti okay ngam na badi honna ni sa he ngasi ko mai lei du na sa na phen sa ba si ga sa ma sa sal min ngai ni ini saringada sage khancharamani ngasidi talabi tu ngade ingre sage simbani sai to sabna waro binu myam phen thar ke numaite sabna si thar saya katabi Hello, come on.
음. 그래. Dong sini. Kembali lagi. Begitu masalah ani, begitu ni orang ni. So good. 식도 엑시가 보면 있나? 자, 하도 đi mua là xay được rồi ấy su xả vào đầu thôi xả vào xay xả rồi mà nào hơ hay cái này ơi là
ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯀꯥꯏꯗꯕꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯀꯥꯏꯗꯕꯤꯁꯦ ꯃꯄꯨꯟ ꯁꯨꯝ ꯆꯥꯎꯕꯗ ꯂꯨꯄꯥ 10 ꯄꯤ. ꯀꯥꯏꯅ ꯊꯥꯏꯅꯗꯤ ꯑꯩ ꯉꯝꯃꯦ ꯆꯥꯕ ꯉꯝꯃꯦ ꯍꯥꯏꯗꯤ ꯉꯥꯟꯅꯗꯤ ꯃꯅꯝꯗꯨꯅ ꯍꯩꯅꯗꯕꯗꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯆꯥꯔꯦ ꯍꯩꯅꯔꯛ ꯇꯧꯔꯦ ꯁꯤ ꯁꯤꯡꯖꯨ ꯆꯥꯕꯗꯣ ꯇꯧꯋꯦ ꯑꯩꯈꯣꯏ ꯑꯗꯨ ꯃꯌꯥꯝ ꯑꯩꯗꯤ ꯆꯥꯕꯁꯨ ꯂꯩꯔꯛꯇꯣꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯆꯥꯕꯗꯣ ꯉꯝꯗꯦꯕ ꯑꯗꯨꯅ ꯌꯥꯝ ꯂꯧꯗꯕꯅꯦ ꯁꯤꯗꯤ ꯑꯩꯅ ꯑꯌꯨꯛꯇꯒꯤ ꯑꯩ ꯆꯥꯛ ꯈꯤꯇꯪ ꯆꯥꯒꯦ ꯑꯗꯨꯅ ꯆꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯈꯔ ꯆꯥꯁꯟꯕꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯀꯣꯃꯦꯟ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯗꯨ ꯃꯌꯥꯝ ꯑꯩꯒꯤ 100 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯦ ꯑꯩ ꯍꯔꯥꯎꯋꯦ 1K ꯑꯣꯏꯔꯗꯤ ꯑꯩ ꯗꯤꯜ ꯒꯥꯔꯗꯦꯟ ꯑꯣꯏꯔꯅꯤ ꯂꯣꯏꯔꯦ ꯈꯔ ꯋꯥꯠꯂꯤ manam hainerꯛꯇ꯭ꯔꯦ ꯃꯤꯅ ꯚꯤꯗꯤꯑꯣꯗ ꯀꯝ ꯇꯧꯕ ꯆꯥꯕꯗꯣ ꯃꯣꯏ ꯁ꯭ꯋꯥꯏꯗ ꯎꯕꯗꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯁꯤꯡꯖꯨꯁꯨ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯨ ꯑꯗꯨ ꯑꯩꯗꯣ ꯂꯣꯏꯁꯜꯂꯒꯦ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯀꯣꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ